India amadi China ga yumthangnariba mafam haibadi Arunachal Pradesh ki line of actual control da leibak anigi marakta ungkhatnaba fibam ama lakpadagi Indian Air Force na Manipur yaona awang nongpokki mafam ayambada air combat exercise houkhre. Hairiba exercise asi Manipur, Assam, Arunachal Pradesh na chungba mafam singda chathare. February mga fauba chathagadoriba exercise asida Assam gi Tezpur, Hasimara amadi Chubwa airbase tagi Rafale amadu amade Sukhoi 30 MKI fighter jet plane singna chathare. Exercise sing asi Shillong da leiriba Eastern Air Command gi headquarter dagi chathanbani. Purvi Akas haina mingtholiba exercise asida hairiba jet fighter sing asi sizinare. Exercise asi ki damak numit nini humni asida Manipur gi nongthakta ahoba makol sing miyamna taba fangnare. Exercise asi ki manung chana Imphal gi International Airport ta Sukhoi 30 MKI fighter ani take. Ngasisu makatana Manipur da exercise asi chathaba thengnare. Panbayai madudi Arunachal Pradesh ki Tawang sector ki manung chaliba Yangtze da mamangi December mapanda India amadi China ki lanmi singani gi marakta ungkhatnaba fibam lakhibadagi Army Chief Manoj Pandey na LSC ki paringda military gi fibam kupna yengsinduna lakhi.